ꯃꯌꯥꯝ ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯂꯉꯥꯝꯕꯤꯗꯒꯤ ꯇꯥꯔꯁꯦ ꯃꯌꯥꯝ 30Kꯒꯤꯗ ꯏꯟꯁꯇꯥꯗ ꯑꯦꯀꯥꯎꯟꯗ ꯃꯤꯡ ꯊꯥꯖꯟꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯊꯥꯖꯟꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯕꯤꯠꯇꯤ ꯌꯥꯝ ꯇꯦꯛꯑꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯑꯗꯣ ꯏꯔꯥꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯑꯗꯨꯝ ꯒꯤꯐ ꯑꯋꯦꯗꯤ ꯂꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯥꯎꯕ ꯑꯩꯈꯣꯏꯁꯨ ꯈꯧꯇꯛ ꯆꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯃꯤ ꯂꯣꯏꯅꯃꯛꯅꯦꯕ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯋꯥꯈꯟꯁꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄꯣꯁꯄꯣꯟ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯀꯩꯅꯣ ꯃꯤꯡ ꯊꯥꯖꯟꯕ ꯈꯣꯠꯄꯗꯣ IG ꯑꯦꯀꯥꯎꯟ ꯂꯩꯇꯦ ꯇꯧꯕꯗꯣ ꯃꯊꯪꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯊꯣꯛꯍꯜꯂꯛꯑꯒꯦ ꯑꯗꯨ 50K ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯦ ꯃꯌꯥꯝ 50Kꯗꯗꯤ ꯏꯔꯥꯡ ꯀꯜꯂꯁꯨ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯊꯤꯟꯕ ꯂꯥꯛꯀꯅꯤꯀꯣ 50Kꯗꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯀꯝꯄꯜꯁꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯣꯟꯗꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨꯀꯣ 50Kꯗꯗꯤ ꯑꯩꯈꯣꯏ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯦꯠ ꯂꯣꯏꯔꯖꯥꯠꯂꯥꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯑꯩ ꯅꯦꯠ ꯂꯣꯏꯔꯕ ꯆꯪ ꯀꯥꯞꯄꯤꯌꯨ ꯆꯥ ꯑꯃꯨꯛ ꯀꯥꯞꯄꯛꯑꯣ 19 ꯈꯛꯀꯤꯗꯣ ꯑꯗꯨ ꯈꯛ ꯀꯥꯞꯄꯛꯑꯣ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯈꯔ ꯈꯛꯇ ꯌꯥꯎꯖꯕꯁꯦ ꯅꯪꯗꯤ ꯕꯨꯁꯇꯔ ꯀꯥꯞꯄꯗ ꯌꯦꯡꯉꯨꯅꯣ ꯑꯝꯇ ꯑꯁ ꯑꯩ ꯄꯩꯁꯥ ꯄꯤꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯌꯥꯝ ꯉꯟꯅ ꯀꯃꯥꯏꯅ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕ ꯅꯦꯠꯇꯣ ꯑꯩ ꯄꯩꯁꯥ ꯄꯤꯔꯛꯀꯦ ꯑꯁ ꯁꯦ ꯀꯦꯁꯀ ꯄꯥꯝꯖꯗꯦ ꯑꯦꯀꯥꯎꯟ ꯌꯥꯎ ꯂꯩꯕ ꯄꯩꯁꯥꯗꯣ ꯃꯥꯡꯗꯦ ꯀꯦꯁ ꯂꯩꯕꯗꯨꯗꯤ ꯄꯨꯔ ꯂꯣꯏꯁꯜꯂꯦ ꯄꯥꯝꯖꯗꯦ ꯕꯦꯝꯃ ꯀꯩꯊꯦꯜꯗꯣ ꯀꯥꯞꯄꯨꯁꯤ ꯆꯣ ꯑꯁ ꯇꯜꯂꯦꯍꯦ ꯀꯩꯊꯦꯜ ꯇꯥꯟ ꯆꯠꯄ ꯇꯜꯂꯦ ꯁꯦ ꯀꯥꯞꯄꯣ ꯍꯥꯏꯔꯒ ꯁꯦ ꯁꯦ ꯀꯔꯤꯅꯣ ꯅꯣꯏꯅꯤꯅ ꯑꯃꯨꯛ ꯂꯥꯎꯅꯩꯗꯨꯅ ꯂꯥꯎꯅꯗꯅꯗ ꯂꯩꯌꯦ ꯑꯣ ꯕꯨꯁꯇꯔ ꯀꯥꯞꯄꯤꯌꯣꯌꯦ ꯕꯨꯁꯇꯔꯗꯨꯗ ꯍꯥꯏ ꯂꯩ ꯍꯥꯏꯕ ꯄꯩꯁꯥ ꯂꯣꯏ ꯑꯦꯀꯥꯎꯟ ꯄꯩꯁꯥꯒ ꯑꯩ ꯅꯣꯏꯅ ꯑꯗꯨꯝ ꯂꯥꯎꯅ ꯂꯩ ꯀꯩꯗꯧꯔꯒꯦ ꯂꯣꯏꯔꯝꯃꯕꯣ ꯀꯩꯅꯣꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯍꯧꯈ꯭ꯔꯦ ꯑꯦꯛꯁꯟ ꯍꯧꯈ꯭ꯔꯦ ꯑꯦꯛꯁꯟ ꯊꯥꯖꯜ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯑꯃꯨꯛ ꯉꯥꯏꯗ ꯌꯥꯔꯣꯏ ꯑꯦꯛꯁꯟ ꯍꯧꯈ꯭ꯔꯦ ꯑꯁꯦꯡꯕꯩꯔꯥ ꯑꯩꯅ ꯈꯜꯂꯤꯅꯦ ꯐꯦꯁꯕꯨꯛꯇ ꯌꯥꯝꯅ ꯀꯔꯤꯅꯣ ꯃꯈꯦꯜ ꯂꯥꯡꯕ ꯍꯧꯗꯍꯧꯔꯦꯅ ꯑꯩꯅ ꯈꯜꯂꯤꯅꯦ ꯇꯧꯔꯝꯃꯅꯤ ꯀꯩꯅꯣ ꯑꯦꯛꯁꯟ ꯑꯅ ꯉꯥꯡꯅꯔꯤꯁꯤꯅ ꯀꯩꯅꯣ ꯑꯦꯛꯁꯟ ꯍꯧꯔꯦꯕꯣ ꯍꯥ ꯍꯧꯔꯕꯅꯦ ꯑꯗꯨꯅꯦ ꯑꯩ ꯕꯨꯁꯇꯔ ꯀꯥꯞꯄꯤꯗ꯭ꯔꯤꯗꯣ ꯐꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯀꯩꯅꯣ ꯃꯣꯏꯅ ꯉꯥꯡꯅꯔꯤꯁꯦ ꯉꯁꯥꯏꯗꯩ ꯍꯪꯕꯁꯨ ꯈꯨꯝꯗꯦ ꯊꯤꯟꯖꯔꯗꯤ ꯏꯔꯥꯡ ꯂꯣꯏꯔꯦ ꯀꯩꯅꯣꯗꯨ ꯅꯦ ꯂꯣꯏꯔꯦ ꯍꯥ ꯆꯨꯝꯃꯤꯅꯦ ꯑꯁ ꯑꯩꯅ ꯈꯜꯂꯦꯕ ꯑꯩ ꯉꯁꯥꯏ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯈꯤꯗꯕꯅꯦꯕ ꯌꯥꯔꯛꯇꯦꯅ ꯈꯜꯂꯦꯕ 50% 100%ꯁꯨ ꯂꯥꯛꯇꯦꯕ ꯌꯥꯔꯦ ꯅꯦꯠꯇꯣ ꯅꯨꯃꯤꯠ 5ꯅꯤꯅꯦ ꯊꯤꯡꯉꯤꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧ ꯂꯩꯗꯣꯏꯅꯣ ꯅꯨꯃꯤꯠ 5ꯅꯤ ꯑꯩꯗꯤ ꯀꯩꯗꯧ ꯂꯩꯗꯣꯏꯕ ꯅꯨꯃꯤꯠ 5ꯅꯤꯁꯦ ꯀꯔꯤ ꯇꯧꯔꯒꯅꯣ ꯑꯩꯅ ꯂꯦꯝꯗꯣꯏꯁꯤꯕꯣ ꯑꯩꯁꯦ ꯃꯤꯔꯦꯝꯁꯨ ꯑꯣꯏꯔꯨꯔꯕꯅꯤꯅ ꯀꯩꯗꯧ ꯂꯩꯅꯤ ꯈꯣꯏꯗꯧꯒ ꯁꯧꯒꯠꯂꯤꯗ ꯂꯦꯝꯅ ꯊꯥꯔꯣꯏꯗꯤ ꯍꯥꯏ ꯌꯦꯛꯅꯕ ꯂꯦꯝ ꯊꯥꯔꯣꯏ ꯍꯥꯏꯔꯁꯨ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯅꯦꯠ ꯍꯦꯛꯇ ꯊꯤꯡꯖꯜꯂꯦ ꯍꯣꯏꯅꯦ ꯅꯦꯠ ꯊꯤꯡꯖꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯟ ꯂꯣꯏꯔꯅꯤꯕ ꯁꯣꯏꯗ꯭ꯔꯦ ꯂꯥꯟ ꯂꯣꯏꯔꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯁꯤꯅ ꯐꯖꯔꯣꯏꯗꯕ ꯀꯩ ꯀꯥꯟꯗꯕ ꯀꯤꯗꯅ ꯁꯤ ꯅꯪ ꯐꯣꯟꯗꯨꯔꯣ ꯑꯩ ꯐꯣꯟ ꯃꯁꯛ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯣ ꯁꯤ ꯅꯪ ꯐꯣꯟꯁꯦ ꯀꯩ ꯐꯣꯟ ꯀꯔꯤ ꯐꯣꯟꯅꯣꯕ ꯑꯗꯣ ꯀꯨꯏꯅ ꯅꯪꯒꯤ ꯐꯣꯟ ꯂꯩꯇ꯭ꯔꯤ ꯀꯥꯟꯗꯗꯤ ꯑꯩ ꯐꯣꯟꯁꯦ ꯄꯥꯏꯗꯅ ꯆꯍꯤ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯏꯔꯒ ꯁꯥꯟꯅꯗꯅ ꯐꯣꯟ ꯃꯃꯜꯗꯨ ꯌꯥꯝ ꯈꯪꯗꯥꯏꯅꯦ ꯅꯪꯕꯣ ꯆꯠꯂꯣꯍꯦ ꯏꯃꯥꯒꯤꯗꯣ ꯑꯗꯨ ꯐꯣꯟꯁꯦ ꯌꯥꯝ ꯈꯪꯗꯥꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯕ ꯀꯅꯥꯅ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏꯗꯣꯏꯅꯣ ꯀꯅꯥꯅ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏꯗꯣꯏꯅꯣꯕ ꯁꯥꯏ ꯐꯣꯟ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯃꯆꯤꯟ ꯅꯪ ꯍꯣꯔꯦꯟ ꯅꯦꯠꯁꯦ ꯄꯥꯠ ꯌꯥꯔꯛꯑꯗꯤ ꯅꯪ ꯀꯩ ꯍꯥꯡꯉꯦꯡꯅꯦ ꯏꯁ ꯀꯔꯤ ꯅꯦꯠꯁꯦ ꯍꯣꯔꯦꯟ ꯍꯥꯡꯉꯛꯑꯗꯤꯕꯣ ꯉꯁꯥꯏ ꯇꯛ ꯊꯤꯡꯗ ꯉꯥꯏꯔꯤꯕꯗꯣ ꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏ ꯂꯩꯖꯔꯝꯗꯣꯏꯅꯤ ꯈꯜꯂꯨꯔꯅꯨ ꯁꯦ ꯃꯥꯁꯨ ꯀꯅꯥ ꯈꯪꯅꯤ ꯃꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯌꯥꯝ ꯄꯤꯔꯤꯁꯤꯗꯤ ꯊꯤꯅꯕꯨ ꯉꯥꯡꯕꯨ ꯑꯃꯕꯨ ꯇꯧꯕꯨ ꯄꯠꯂꯥꯎ ꯍꯥꯡꯇꯣꯔꯛꯑꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯠ ꯍꯥꯡꯇꯣꯔꯛꯑꯗꯤꯅꯦ ꯉꯁꯥꯏ ꯑꯩꯅ ꯀꯃꯦꯟꯗꯣ ꯃꯤ ꯑꯃ ꯈꯠꯅꯔꯝꯕꯅꯦꯕ ꯃꯥꯅ ꯊꯤꯅ ꯉꯥꯡꯉꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯅꯉꯣꯟꯗ ꯊꯤꯅ ꯆꯩꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯅꯦꯠꯁꯦ ꯑꯩ ꯌꯥꯗꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯕꯨꯁꯇꯔ ꯀꯥꯞꯄꯤꯌꯨ ꯉꯥꯡꯉꯤꯗꯣ ꯃꯤꯗꯣ ꯈꯠꯅꯕ ꯂꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯃꯥꯅꯤ ꯃꯥ ꯉꯝꯃꯦ ꯈꯜꯂꯝꯅꯦꯕ ꯑꯩ ꯅꯦꯠꯁꯦ ꯄꯥꯠ ꯍꯥꯡꯉꯛꯄꯒꯅꯦ ꯑꯗꯨꯏ ꯃꯤꯗꯣ ꯊꯤꯅ ꯆꯩꯗꯣꯏꯅꯦ ꯅꯪꯁꯤ ꯃꯤ ꯑꯁ ꯀꯃꯦꯟꯗ ꯈꯠꯅꯕ ꯀꯟꯈ꯭ꯔꯦ ꯇꯟꯗ꯭ꯔꯣ ꯃꯥꯟꯅꯔꯤꯗꯣ ꯃꯣꯏꯅ ꯊꯤ ꯉꯥꯡꯉꯛꯑꯦ ꯑꯩꯅ ꯍꯧꯔꯨꯕ꯭ꯔꯣ ꯑꯗꯨꯕꯣ ꯑꯗꯨꯗꯤ ꯊꯤ ꯉꯥꯡ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯑꯩ ꯉꯝꯖꯕꯤ ꯇꯧꯕꯅꯤ ꯀꯩꯅꯣ ꯃꯣꯏ ꯈꯛꯇꯪ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯀꯃꯦꯟꯗꯗꯤ ꯃꯤꯒ ꯍꯦꯛ ꯕ꯭ꯔꯦꯛ ꯌꯦꯠꯅꯔꯕ ꯀꯣ ꯃꯥ ꯌꯥꯎꯗꯕ ꯑꯝꯇ ꯂꯩꯔꯝꯗꯦ
Charles Brown ꯑꯗꯨꯝ ꯃꯔꯩ ꯌꯦꯠꯅꯗꯣꯏꯒ ꯈꯠꯅꯗꯣꯏꯒ ꯁꯤ ꯑꯉꯥꯡꯁꯦ ꯌꯥꯕꯅꯦ ꯈꯠꯅꯕ ꯑꯗꯨꯝ ꯄꯥꯝꯈ꯭ꯔꯦ ꯅꯪꯅ ꯄꯤꯔꯤ ꯀꯃꯦꯟꯁꯤꯡꯗꯨ ꯌꯦꯡꯉꯒ ꯈꯪꯕ꯭ꯔꯥ ꯈꯠꯅꯔꯤꯅꯦ ꯇꯧꯔꯤ ꯅꯣꯛꯅꯤꯡꯕ ꯌꯧꯁꯜꯂꯦ ꯍꯥꯏꯕ ꯑꯗꯥꯝ ꯄꯪꯕ ꯃꯤꯁꯤꯡꯗꯨ ꯁꯨꯝ ꯈꯠꯅ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯇꯟꯗꯕꯩꯗꯤ ꯀꯩꯅꯣ ꯅꯣꯏ ꯇꯜꯂ ꯈꯟꯅꯧꯅꯨ ꯑꯩꯗꯤ ꯈꯟꯅꯅꯤ ꯀꯦꯟꯗꯤ ꯀ꯭ꯔꯁꯁꯦ ꯂꯥꯏꯐ ꯂꯣꯏꯔꯤꯅꯤ ꯂꯣꯛ ꯄꯖꯜꯁꯨ ꯕꯣꯔꯤꯡ ꯆꯨꯔꯦꯕ ꯂꯨꯗꯣ ꯁꯥꯟꯅꯁꯦ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏꯅꯦ ꯑꯩꯈꯣꯏ ꯁꯤꯒ ꯇꯥꯛꯊꯣꯛꯑꯒꯁꯦ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯣꯟ ꯇꯧꯒꯦ ꯍꯥꯏꯔ ꯗꯤꯜꯂꯦꯟ ꯂꯣꯏꯔꯦ ꯍꯜꯂꯣ ꯍꯥ ꯊꯝꯃꯒꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯃꯗ ꯇꯧꯒꯦ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯦ ꯃꯇꯝꯁꯤ ꯐꯅꯌꯥꯝꯗꯤ ꯍꯧꯔꯤꯁꯦ ꯑꯃ ꯀꯥꯎꯏ ꯉꯁꯥꯏꯗꯤ ꯏꯁ ꯃꯥ ꯇꯧꯗꯕꯤꯗ ꯀꯅꯥꯗꯅꯣ ꯑꯩꯅ ꯉꯁꯥꯏꯗꯤ ꯐꯣꯟ ꯇꯧꯅꯤꯡꯕ ꯍꯜꯂꯣ ꯄꯥꯏ ꯃꯥꯜꯂꯤ ꯍꯜꯂꯣ ꯋꯥꯊꯤ ꯉꯥꯡꯅꯁꯦ ꯇꯥꯞꯇꯥ ꯏꯁ ꯊꯕꯛ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯈꯥꯡꯒ ꯐꯦꯡꯗꯅ ꯂꯩ ꯊꯥꯡ ꯐꯦꯡꯒꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯑꯗꯣ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯏꯟꯖꯥꯡ ꯂꯩꯔ ꯑꯩ ꯉꯧ ꯁꯥꯟꯅꯒꯦꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯟꯖꯥꯡꯕꯨ ꯉꯧ ꯁꯥꯟꯅꯒꯦ ꯅꯦꯠ ꯌꯥꯗꯕꯗꯩ ꯅꯪ ꯅꯀꯣꯛ ꯆꯥꯕꯅꯦ ꯄꯤꯔꯛꯑꯣꯁꯦ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯁ ꯀꯔꯤꯅꯣꯍꯦ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯉꯤ ꯊꯣꯡꯁꯦ ꯍꯥꯏꯕꯅꯤ ꯍꯤꯟꯖꯥꯡ ꯉꯧ ꯁꯥꯟꯅꯒꯦ ꯃꯇꯝ ꯂꯦꯟꯕ ꯑꯃ ꯈꯪꯗꯤꯌꯦ ꯍꯥꯎꯔꯦ ꯍꯣꯔꯦꯟ ꯑꯝꯇ ꯄꯩꯁꯥꯒ ꯄꯥꯝꯃꯨ ꯆꯠꯂꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯣꯡꯖꯣꯝꯒꯤ ꯁꯥꯟꯅꯧꯆꯣ ꯀꯔꯤꯅꯣ ꯉꯥꯎꯔꯣꯅ ꯈꯣꯡꯖꯣꯝꯒꯤ ꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝꯒꯗꯣ ꯅꯧꯅ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕ ꯋꯥꯅꯦ ꯅꯦꯠ ꯌꯥꯗ꯭ꯔꯤꯉꯩꯁꯤꯗ ꯅꯦꯠ ꯌꯥꯔꯗꯤ ꯑꯩ ꯀꯔꯤꯝ ꯍꯥꯏꯕꯤꯗꯧ ꯂꯩꯇꯦ ꯅꯣꯏꯗ ꯃꯤꯅꯅꯦ ꯊꯤꯗꯤ ꯉꯥꯡꯅꯕ ꯁꯣꯅꯣ ꯆꯨꯔꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯍꯥꯏꯅꯕ ꯍꯧꯖꯤꯛ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯔꯤꯕ ꯁꯤꯕꯨ ꯁꯥꯟꯅꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯥꯟꯅꯩ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯕꯨ ꯈꯪꯕ꯭ꯔꯥ ꯔꯤꯜꯁ ꯅꯝꯗꯅ ꯂꯣꯏ ꯂꯩꯔꯕꯅꯤ ꯈꯣꯡꯖꯣꯝꯒꯤ ꯀꯅꯥꯝ ꯁꯥꯟꯅꯗ꯭ꯔꯕꯅꯤ ꯔꯤꯜꯁ ꯅꯝꯅꯕ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯈꯣꯡꯖꯣꯝꯒꯤ ꯁꯥꯟꯅꯩ ꯍꯥꯏꯔꯤꯁꯦ ꯅꯉꯣꯟ ꯉꯥꯡꯅꯕꯁꯤꯗꯤ ꯀꯥꯟꯅꯗꯦꯗ ꯍꯨꯏꯆꯦꯗ ꯍꯥꯏꯔꯨꯒꯦ ꯍꯥꯏꯔꯨ ꯆꯠꯂꯣ ꯌꯥꯔꯛꯄ꯭ꯔꯦ 소노 투비 거리노 누미 망아팅이 아니 거리노 가실래 아니 거리노 가실래 미니니 수도 아이 소노 투비 뭐하니 와라게 돌아게 뭐이게 와라 보나 어서도 이제 पैसा फिरो आई इंजांग लेरुगे द नौ साने 왜 농당 인장 통독고 왜 농당 인장이 이제 시 통가 들어가 인장 그노도 통야기로 얘누고 과야기로 란지 비샤로 참가들어 비샤로 비샤 참가되네 이랑 간들라디 있잖아 tꯧꯔꯤꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯂꯪꯉꯥꯝꯕꯤꯒ ꯅꯪꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯋꯥꯡꯈ꯭ꯔꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤ ꯑꯁꯣꯝ ꯃꯃꯥꯡꯗꯩ ꯐꯖꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ ꯅꯦꯠ ꯌꯥꯗꯕꯗꯩ ꯉꯥꯎꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯀꯞꯂꯥꯡ ꯁꯥꯟꯅꯒꯤꯗ꯭ꯔꯥ ꯁꯤ ꯀꯥꯟꯕꯕꯨ ꯏꯁ ꯀꯪꯂꯥꯛꯀꯤ ꯃꯅꯨ ꯋꯥꯅꯤ ꯀꯩ ꯀꯃꯥꯏ ꯁꯥꯟꯅ ꯑꯣ ꯅꯨꯄꯤ ꯃꯔꯛꯇ ꯅꯪꯅ ꯈꯔ ꯋꯥꯡꯉꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯜꯂꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯅꯥꯅ ꯍꯦꯜꯂꯤꯔꯣꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤꯔꯣ ꯉꯥꯏꯈꯣꯁꯦ ꯋꯥꯊꯤ ꯉꯥꯡꯉ ꯃꯤꯅ ꯅꯦꯠ ꯍꯥꯏꯕꯤꯒꯦ ꯂꯥꯛꯑꯒ ꯅꯦꯠ ꯌꯥꯏꯗꯤ ꯅꯦꯠ ꯊꯥꯔꯕꯣ ꯑꯦ ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯔꯦꯖꯣꯟꯒꯤꯅꯦ ꯀꯩꯅꯣꯗꯣ ꯁꯦꯕꯥꯏ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯗ ꯃꯤ ꯂꯣꯏ ꯂꯩꯍꯧꯔꯦ ꯃꯌꯨꯝꯗꯒ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯃꯤꯈꯩꯗꯣ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯇꯧꯔꯤꯒꯦ ꯎꯕꯥꯕꯤꯗꯣ ꯀꯩꯅꯣ ꯇꯦꯕꯜ ꯑꯃ ꯄꯨꯊꯣꯛꯑ ꯑꯆꯥꯄꯣꯠ ꯌꯣꯜꯍꯧꯔꯤꯕ ꯂꯝꯍꯥꯡꯗꯨꯗ ꯈꯪꯉꯒ ꯀꯩꯅꯣ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯁꯦ ꯑꯆꯥꯄꯣꯠ ꯌꯣꯜ ꯂꯩꯍꯧꯔꯤꯕ ꯈꯪꯗꯦ ꯑꯁ ꯐꯖꯅ ꯁꯤꯗꯧꯔꯦ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝ ꯑꯗꯨꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯔꯣ ꯐꯥꯒꯤꯔꯣ ꯑꯁꯦꯡꯕꯩꯅꯦ ꯑꯣꯇꯣ ꯊꯥꯖꯗ꯭ꯔꯒ ꯀꯩꯅꯣ ꯈꯪꯗꯦ ꯑꯦ ꯑꯗꯨꯗꯤ ꯊꯕꯛꯀ ꯇꯧꯔꯣꯏꯗ ꯀꯩꯅꯣ ꯈꯔ ꯗꯥꯎꯟꯂꯣꯗ ꯇꯧꯔꯨꯕꯗꯣ ꯋꯥꯔꯦ ꯆꯦ ꯅꯪ ꯐꯣꯟꯗꯁꯨ ꯄꯨꯕꯤꯒꯦꯔꯣ ꯀꯩꯅꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣꯔꯥ ꯅꯪ ꯀ꯭ꯔꯥꯏꯝ ꯀꯩꯀꯩ ꯌꯥꯝ ꯇꯥꯗꯥꯏꯅꯦ ꯅꯦꯠ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯉꯝꯖꯗ꯭ꯔꯕ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛ ꯈꯔ ꯒꯦꯝ ꯈꯔ ꯁꯥꯟꯅꯔꯒ ꯊꯕꯛ ꯅꯣꯡꯃꯒꯤ ꯗꯥꯇꯥ ꯐꯪꯉꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯥꯡꯉꯅꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯀꯔꯤꯅꯣ ꯆꯤꯡꯌꯥꯗꯨꯗ ꯆꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯅꯦꯠ ꯄꯥꯏꯗ ꯁꯤꯔꯗ꯭ꯔꯥ ꯅꯨꯃꯤꯠ 4-5ꯗꯤ ꯈꯥꯡꯉꯣ ꯀꯗꯥꯏꯗꯩ ꯔꯦꯗ ꯖꯣꯟꯅꯣꯍꯦ ꯕꯦꯝꯅ ꯁꯨꯝ ꯐꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯔꯦꯗ ꯖꯣꯟ ꯅꯠꯇꯤꯌꯦ ꯑꯗꯨꯒꯤ ꯁꯤꯕꯥꯏ ꯂꯩꯔꯤꯗꯨꯒꯤ ꯌꯥꯝ ꯊꯤ ꯂꯥꯞꯅꯔꯤ ꯀꯗꯥꯏꯗꯩ ꯔꯦꯗ ꯖꯣꯟꯅꯣ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯗꯥꯎꯟꯂꯣꯗ ꯑꯗꯨ ꯀꯣꯟꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯀꯩꯅꯣ ꯁꯤꯗ ꯊꯦꯠꯂꯝꯒꯨꯝ ꯇꯧꯕꯅꯤ ꯉꯥꯝꯕꯤ ꯁꯣꯒ ꯎꯕ꯭ꯔꯣ ꯅꯪ ꯊꯧꯔꯨꯕ ꯒꯥꯔꯤ ꯑꯦ ꯁꯣꯒ ꯄꯥꯏ ꯂꯩꯔꯝꯃꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯍꯣꯏ ꯆꯠꯃꯤꯟꯅꯣ ꯀꯩꯅꯣ ꯆꯠꯃꯤꯟꯅꯕ ꯕꯦꯝꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯇꯥꯍꯧꯋꯦ ꯏꯁꯤꯡ ꯃꯊꯟ ꯆꯠꯇꯣꯏꯒ ꯇꯧꯔꯤꯅꯦ ꯅꯦꯠꯀꯤꯅꯦ ꯍꯥꯏꯔꯗꯤ ꯇꯥꯅꯤ ꯅꯪ ꯅꯥꯗꯣ ꯇꯥꯅꯗꯤ ꯀꯩꯅꯣ ꯑꯩ ꯅꯍꯥꯟ ꯂꯣꯏꯁꯜꯂꯤꯁꯦ ꯎꯗ꯭ꯔꯣ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯩꯌꯦ ꯁꯦ ꯑꯩ ꯀꯥꯏ ꯆꯠꯂꯣ ꯍꯦ ꯀꯣꯏ ꯆꯠꯄ ꯅꯦꯠ ꯄꯥꯏ ꯆꯠꯄ ꯃꯤ ꯉꯁꯥꯏ ꯅꯍꯥꯟ ꯂꯥꯛꯏ ꯃꯤ ꯊꯥꯔꯒ ꯂꯥꯛꯏ ꯀꯔꯤ ꯑꯩꯈꯣꯏ ꯇꯖꯣꯞ ꯆꯠ ꯌꯥꯕ꯭ꯔꯣ ꯁꯦ ꯅꯍꯥꯟ ꯂꯥꯛꯏ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯀꯦꯠꯊꯗ꯭ꯔꯗꯤ ꯀꯩꯅꯣ
เรานั่งนั่นแหละนี่โอ้ยไก่โทษมันนี่ 老哎。是的。 shi me amar jira chang pa ri dun nen tan asom du khai gi ya ha gin tong asom na yeng ji这空的可还真的呢。 sabun yeng mo ja spi ya ri tan你这个下来吧， ne khang ba 看你分开的分。 ai nak nei ha mình ga khoi yung shi dun ne khunu a ji mo 5G ga kai ha ba 哎，这个给你们忙了多出来了。 so lo ro ai ji to ho ai nom ta sa 你 le 知道这是老金刚呢，我到。 lai kho ai download lo ji si ga na tan thu pi 哎，你到了排量到了老，这是老一个人来的。 ya ri nga ko amani ko tanga ge wa na tin kang mong ba se pa ai mong na de sa la ji ga可以，动这来不歪吧？哎，顶我讲我，新人的新梦的连那你想啊？哎，那个在你。那我老吧，还你给帮的播呢？哎，别动的，现在。哎呀，我把你下来，你看这只能拿，不然你变成人呢？来，干大的都没有呢。来了。过来呢。好衣服。切干。现在一顿他两边我都是一顿汤不的，别么呢？这还就刚刚这头一那那个他们家里这个给还是个大袋那种那米炸的，你看。啊，好，人家这别丢哈。你家就是多。你家的还个炸那个还吧？就不。 我买的啥对呢？你别么拿呢？你看的。不给啊？我这里两个姐，你要是别让俺们打，哎，这样子破给。没进来衣服。啊，我比滚蛋搬对的，咖喱那里没进去滚蛋都搬了，还有好多。那会儿，俺到那边把他们给赢完了。那我家不给你，那我家给你。快点，我等你了，我就。也真不了，就不跟他们上。耶，咖喱还有这个。 ผมโดนที่ผมพอดีจ้ะล่ะก็ผมปะติดปะเลยปะมึงนี่ยังไงน้ำเลยที่ซาบิจะมีก็ก็จะกล้าได้คุยน้ำไหลจ้ะมึงนี่เฮ้ยพะจ๊ะเลยดูน้ำมันเลย你这么厉害，可以吗？诶，是的，那下爷，还有我，都没能掰一个一起的。你家人是的，我什么都给，落叶落网跟你捏家的是，小的都掰呀的，可怜捏家的经济不能歪你家，是看着给我们是。 ngabe kadai benang di utut da ai no ina mung so ko ngawar ba 你家爷，你还都 sune ja brai ja 家爷的你说你不你这能。 sune ya bu 家爷那家有了，他不能用的，他这人了。那个从中国，哎，中国的中不了过。那是瑞典不带的，ai sen to ba 照给。 ko ni noi di ya de na 呀，你俺这有，哎，有哪个人干的？你家的意思？ eh ya ya sen mu juni ja ni ko ni ki pha ni ai pha gre 你踢个牌轮子。 ni chin ni ha ya to ga 哎呀，从高的是大大的不给黑了对的，那样一个大不溜不到到黑不要的，那样一个对。 kada ada pun eh sida niat phange 咖喱那都个得还别的哒， 你家的别嘛，可是那胖的对你。 那放一吧，先不来着。 会，
ꯆꯣꯞꯈ꯭ꯔꯦ ꯅꯦꯠꯁꯤꯗꯃꯛꯇ ꯁꯤꯗꯒꯤ ꯏꯁꯅꯨ ꯑꯦꯅꯤꯖꯝꯒ ꯇꯣꯡꯗꯅ ꯇꯦꯛꯑꯗꯤ ꯐꯖꯅꯤ ꯅꯦꯠꯁꯦ ꯄꯥꯏꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯕꯁꯦ ꯃꯉꯥꯏꯒꯦ ꯅꯍꯥꯟꯗ ꯉꯁꯥꯏꯗ ꯉꯔꯥꯡ ꯂꯩꯗ ꯁꯝꯕꯗ ꯉꯥꯏꯔꯤ ꯑꯥ ꯁꯝꯖ ꯆꯠꯇ꯭ꯔ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯗꯨ ꯍꯣꯁꯄꯣꯠ ꯊꯥꯔꯛꯑꯣ ꯀꯔꯤ ꯍꯣꯁꯄꯣꯠ ꯊꯥꯔꯛꯑꯣꯕ ꯅꯦꯠ ꯄꯥꯏꯅꯤꯡꯗꯕꯒꯗꯤ ꯁꯥꯏꯌꯦ ꯑꯗꯨꯒ ꯁꯦ ꯊꯥꯞꯄꯤꯔꯛꯀꯦꯁꯦ ꯅꯠꯇꯦ ꯀꯩꯅꯣꯝ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯩꯒꯤ ꯄꯩꯁꯥ ꯆꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯦꯕ ꯌꯥꯔꯦ ꯑꯝꯇ ꯇꯣꯡꯒꯦ ꯃꯁꯛꯁꯦ ꯄꯥꯏꯅꯤꯡꯗꯕꯒꯁꯨ ꯁꯥꯏ ꯍꯩ ꯏꯁ ꯏꯕꯥꯏ ꯇꯧꯅꯔꯝꯃꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯅꯣꯡꯃ ꯈꯛꯇ ꯄꯥꯏꯗꯕꯁꯤꯗ ꯏꯁ ꯀꯩꯅꯣ ꯅꯪꯒꯤ ꯄꯣꯁꯁꯤꯗ ꯏꯁ ꯅꯦꯠ ꯄꯥꯏꯔꯤꯁꯦ ꯂꯣꯌꯦꯜ ꯑꯣꯏꯕꯒꯩꯅꯦꯕ ꯃꯥꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯑꯉꯥꯡ ꯇꯥꯁꯦ ꯃꯥ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯁꯤꯒꯨꯝꯕ ꯁꯦꯜꯒ ꯇꯧ ꯌꯥꯏ ꯋꯥꯏꯗ ꯇꯥꯇꯣꯟꯁꯨ ꯋꯥꯗ ꯉꯁꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯋꯥꯔꯦ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯏꯔꯒꯦ ꯏꯁ ꯀꯔꯤ ꯀꯌꯥꯝ ꯀꯨꯏꯔꯗꯅ ꯉꯥꯛꯇ ꯉꯥꯏꯀꯣ ꯆꯠꯍꯦ ꯀꯩꯅꯣ ꯑꯁ ꯋꯥꯔꯦ ꯀꯗꯥꯏꯗꯒꯤ ꯀꯔꯤꯅꯣ ꯉꯥꯛꯇ ꯉꯥꯏꯅꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯦꯠ ꯌꯥꯝ ꯄꯥꯏꯅꯤꯡꯉꯦꯗꯥꯏꯅꯦ ꯍꯣꯡꯗꯣꯛꯀꯗꯣ ꯑꯝꯇ ꯍꯦꯛꯂꯛꯑꯣ ꯑꯁ ꯁꯦ ꯁꯤꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡ ꯅꯨꯡꯉꯥꯏꯅꯤ ꯑꯉꯥꯡꯗꯁꯨ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯋꯥꯔꯦ ꯆꯣꯡꯂꯝ ꯌꯥꯝ ꯆꯥꯗꯤ ꯀꯔꯤꯅꯣ ꯀꯌꯥꯝ ꯋꯥꯔꯒꯦ ꯀꯔꯤꯅꯣ ꯃꯩꯊꯤꯗꯣ ꯐꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯐꯝꯕꯗ ꯑꯁꯦꯡꯕꯩ ꯇꯨꯝꯖꯔꯦ ꯑꯗꯨꯒ ꯅꯪ ꯐꯣꯟ ꯃꯊꯛ ꯊꯝꯃꯝꯃꯣ ꯑꯩ ꯀꯥꯕꯇ ꯂꯩꯔꯤ ꯑꯁ ꯀꯔꯤ ꯅꯦꯠ ꯄꯥꯏꯅꯤꯡꯗꯕꯅ ꯃꯔꯣꯟ ꯑꯃ ꯁꯥꯔꯤꯕ ꯁꯦ ꯊꯝꯃꯝꯃꯒꯦ ꯁꯤꯗ ꯆꯞꯄꯝꯃꯒꯦ ꯋꯥꯊꯤꯁꯤꯗ ꯆꯥꯛꯀ ꯊꯣꯡꯇꯣꯛꯑꯝꯃ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯣ